tungan social media gi maruoiba i paw update khram yam da thamjage ngasi ayuk Kamjong da border fencing survey chatpada extend thokpada myoi ani laikidre hairi myoi singa sigi maming mathana singba sing hojik phobi oina di khangdri makha taba update ngai minasi Laipak asiki Prime Minister Narendra Modi amadi National Human Rights Commission da aiba serol pisinduna Manipur da thogliba ethnic conflict asi majority Meitei community na minority community oiriba Kuki community gi miyam da otpa naibadagi thokpa conflict ni conflict asi athuba matamda yengsinbiduna athuba matamda loisinbiu haina Kuki Organization for Human Rights na aiba serol tharamle ngarang October ki tangkol go humdoida Myanmar amadi Sandel district ka tainaba ngamkhai paringda KNAB amadi Manipur ki apunba yawal lanmi singa loinaba force ka akanba mongda khut thongnabada KNAB gi miyoi taruk sikhibaga loinana nongmai taruk amasu recover tawba ngamkhre ningsingba yai thodok asida Manipur gi yawal lanmi marisu thawai kat khiba laikhrabani thodok asida phanglaba KNAB gi khulai singa dudi T81 rifle ani MA1 rifle ahum M79 launcher amani hairi makhata na thajaba yaba likhundagi phangba pawda KNAB gi maikaida masing yamna siba amadi sokpa yawre hairi BJP lengang na miyamasi gyan men tahandana tawningbada tawba haibasi asoba asoiba amani Manipur khunda minariba iraisa singi marakta asoba singchep thajinduna amaga nungsinnahandana bagi thabak BJP na siloidabani haina Indian National Congress Manipur gi Facebook ki post amada phongdorakle border fencing tawba matamda sagai jat khaidana sayenabasing mamutana lekhai tarba matungda khagadabani BJP lengang na border fencing da naga gi lam Kuki gi lam yenglaga khagadabana te Kuki gi jaga sing khararoi naga gi jaga sing da khargani haibasi asoba irang ama barton tawba gumbani sayenaba loidriba phawba border fencing khaba yaroi namduna khanaba honraglabadi yegnabani logani haina TSSU na phongdorakle